ꯃꯇꯝ ꯑꯃꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯃꯥꯡꯒꯣꯜꯖꯥꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯂꯤꯆꯠ ꯀꯌꯥ ꯑꯗꯨꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯀꯅꯥꯃꯠꯇꯅ ꯅꯨꯡꯁꯤꯕꯤꯔꯝꯗꯦ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯎꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯅꯨꯕꯤ ꯇꯁꯦꯡꯅ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯕꯨ ꯅꯝꯐꯨꯗ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯂꯥꯏꯔꯕꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯊꯣꯏꯅꯨꯕꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯈꯔ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ꯫ ꯃꯆꯥ ꯋꯥꯏ ꯁꯪꯗꯕꯒ ꯃꯄꯨꯔꯣꯏꯕꯅ ꯊꯧꯁꯥꯕꯤꯗꯕꯒ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯨꯡꯗ ꯃꯤꯔꯣꯜ ꯇꯥꯔꯛꯀꯗꯧꯔꯤꯕ ꯃꯆꯥ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯆꯪꯂꯛꯂꯝꯃꯤ꯫ "ꯀꯩꯗꯧꯔꯦ? ꯅꯪꯅ ꯀꯞꯂꯤꯕꯗꯨꯅ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯎꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯅꯤꯡꯊꯧ, ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯃꯨꯡꯗ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ?" "ꯏꯅꯤꯡꯊꯧ, ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ." "ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ." "ꯌꯥꯔꯒꯗꯤ ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯑꯩꯒꯤ ꯏꯄꯥꯝꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨꯕ꯫ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯍꯜ ꯂꯃꯟ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯎꯅꯖꯔꯨꯒꯦ꯫ ꯀꯨꯏꯔꯦ ꯃꯈꯣꯏꯕꯨ ꯎꯔꯛꯇꯕ꯫ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅ ꯃꯤꯔꯣꯜ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯑꯃꯨꯛꯇꯗꯤ ꯑꯩꯕꯨ ꯄꯨꯕꯤꯌꯨ, ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ." ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯃꯁꯥꯗꯨ ꯑꯇꯟꯕꯒꯤ ꯃꯑꯣꯡꯗ ꯎꯠꯂꯒ, "ꯑꯩꯗꯤ ꯊꯕꯛꯁꯦ ꯁꯪꯂꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯀꯅꯥꯒꯅꯣ ꯑꯃꯒ ꯆꯠꯃꯤꯟꯅꯔꯣ꯫ ꯍꯧꯖꯤꯛꯁꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯅꯔꯦ꯫ ꯆꯠꯂꯨꯗꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯊꯪꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ." ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯖꯗꯕꯅ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯖꯔꯨꯕ ꯉꯝꯖꯔꯝꯗ꯭ꯔꯦ꯫ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯐꯅꯤ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯆꯠꯄꯤꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯄꯤꯔꯣ." ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯍꯪꯂꯝꯗꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯃꯍꯥꯛ ꯄꯤꯛꯂꯕ ꯈꯨꯡꯒꯪꯁꯤꯡ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝꯁꯤꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅ ꯊꯛꯅꯕ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯃꯔꯨꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯝꯕꯤꯗ ꯑꯍꯜ ꯑꯃꯈꯛ ꯃꯄꯨꯛ ꯂꯥꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯕ ꯀꯣꯛꯅꯅꯕ ꯑꯀꯤ ꯑꯈꯪ ꯇꯧꯗꯅ ꯀꯔꯤꯃꯠꯇ ꯅꯤꯖꯕ ꯇꯧꯍꯧꯗꯅ ꯍꯦꯛꯇ ꯇꯥꯞ ꯂꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯔꯤꯕ꯭ꯔꯥ? ꯅꯈꯣꯏ ꯃꯁꯤꯒꯤ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯁꯦ ꯋꯥꯔꯛꯎ." ꯃꯤꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯐꯤꯕꯝ ꯆꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯝꯅ ꯈꯨꯠ ꯊꯥꯒꯅꯤ? ꯃꯄꯥꯒꯨꯝꯂꯕ ꯅꯨꯡꯁꯤꯔꯕ ꯑꯍꯜ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯃꯈꯨꯠ ꯊꯥꯕ ꯉꯝꯅꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯗꯕ꯭ꯔꯥ? ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ? ꯅꯈꯣꯏ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ?" ꯇꯣꯝꯕꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯦꯡꯖꯔꯒ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯍꯜꯁꯤꯃꯇꯪꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯟꯅ ꯎꯔꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯄꯥꯒꯨꯝꯕꯅꯤ꯫ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯈꯨꯠ ꯊꯥꯔꯨꯒꯅꯤ? ꯑꯩ ꯉꯝꯖꯔꯣꯏ꯫ ꯃꯁꯤ ꯄꯥꯞ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯏꯅꯤꯡꯊꯧ." "ꯇꯣꯝꯕ, ꯅꯪꯒꯤꯁꯦ ꯅꯤꯡꯊꯧ ꯑꯩꯕꯨ ꯇꯥꯛꯄꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯅꯈꯣꯏꯕꯨ ꯈꯨꯗꯛ ꯑꯁꯤꯃꯛꯇꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯑꯊꯤꯡꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ? ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯃꯛꯇꯗ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯍꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕ꯭ꯔꯥ?" "ꯅꯆꯗꯦ ꯅꯆꯗꯦ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯦ꯫ ꯇꯁꯦꯡꯅ ꯑꯩ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯐꯤꯖꯦꯠ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯦꯠꯄꯁꯨ ꯉꯝꯖꯗꯦ꯫ ꯀꯔꯝꯅ ꯈꯨꯠ ꯊꯥꯔꯨꯒꯅꯤ?" ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎꯗ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯈꯟꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯍꯜ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯇꯪ ꯎꯠꯂꯝꯂꯕꯗꯤ, ꯊꯧꯒꯜꯂꯣꯟ ꯑꯃꯇꯪ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯐꯠꯇꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯍꯥꯏꯔꯛꯈꯤꯒꯗ꯭ꯔꯥ? ꯃꯥꯕꯨ ꯑꯩꯅ ꯌꯦꯡꯊꯤꯅ ꯈꯜꯂꯝꯂꯣꯏꯗꯕꯅꯤ." ꯑꯍꯜ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯉꯥꯡꯅꯕ ꯑꯣꯏꯔꯔꯣꯏꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯃꯗꯨꯒꯤ ꯃꯤꯄꯥꯏꯕ ꯂꯩꯕꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ
ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯆꯥꯛ ꯂꯥꯃꯟꯈꯤꯕꯗꯒꯤ ꯐꯥꯊꯕ ꯉꯝꯍꯧꯗꯗꯨꯅ ꯆꯥꯖꯈꯤꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯇꯧꯖꯔꯔꯣꯏꯒꯦ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯄꯣꯠ ꯆꯩꯕꯨ ꯍꯦꯛꯇ ꯂꯧꯔꯒ ꯆꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯈꯛ ꯌꯥꯅꯤꯡꯗꯦ ꯅꯪꯒꯤ ꯅꯔꯥꯜꯒꯤꯗꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯑꯃꯗꯤ ꯄꯤꯒꯅꯤ ꯁꯣꯝꯗ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤꯁꯨ ꯃꯄꯥꯝ ꯂꯝꯗꯝ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯈꯔꯒ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯅꯣꯡꯃꯇ ꯅꯍꯥꯛꯀꯤ ꯀꯔꯤꯃꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯤꯕꯁꯤꯕꯣ ꯐꯅ ꯊꯕꯛ ꯆꯤꯟꯕꯃꯛ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯒꯤ ꯀꯔꯤꯕꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯒꯅꯤ ꯊꯥꯗꯣꯏ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯃꯇꯤꯛ ꯆꯥꯔꯦ ꯂꯥꯏꯔꯕꯤ ꯑꯩꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯕ ꯐꯪꯖꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯖꯔꯛꯇ꯭ꯔꯕꯤ ꯑꯩꯁꯦ ꯃꯍꯥꯛꯀ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯅꯣꯛꯄ ꯐꯪꯖꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦꯗ ꯊꯥꯗꯣꯏ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯀꯌꯥ ꯑꯄꯦꯟꯕ ꯑꯣꯏꯗꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯃꯤꯀꯨꯞꯇꯤ ꯃꯄꯨꯔꯣꯏꯕꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯤꯕ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯔꯥꯅꯤꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯗꯣ ꯑꯩꯁꯨ ꯈꯪꯏ ꯑꯩ ꯇꯁꯦꯡꯅ ꯏꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯊꯥꯗꯣꯏ ꯅꯍꯥꯛ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯒꯅꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯒꯦ ꯃꯈꯥ ꯇꯥꯔꯛꯂꯒꯅꯨ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯐꯔꯦꯁꯦ ꯃꯍꯥꯔꯥꯅꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯊꯣꯛꯂꯁꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯕ ꯏꯄꯥꯝ ꯂꯝꯗꯝꯗ ꯆꯠꯂꯨꯔꯁꯤ ꯄꯟꯊꯧꯒꯤ ꯅꯨꯡꯁꯤꯔꯕ ꯁꯪꯒꯥꯏ ꯑꯗꯨꯗ ꯆꯠꯂꯨꯔꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯣ ꯅꯣꯛꯄꯤꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤꯗꯤ ꯃꯁꯥꯗꯨ ꯋꯥꯏ ꯁꯪꯗꯕꯅ ꯗꯣꯂꯥꯏꯗ ꯑꯣꯏꯅ ꯇꯣꯡꯗꯨꯅ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯥꯂꯣꯏꯁꯤꯡꯅ ꯃꯈꯣꯡꯅ ꯑꯣꯏꯅ ꯆꯠꯍꯜꯂꯝꯃꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯃꯤꯅꯨꯡꯁꯤ ꯍꯟꯊꯔꯛꯂꯝꯃꯤ ꯁꯧꯒꯠꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯇꯁꯦꯡꯅ ꯅꯍꯥꯛꯀꯤ ꯋꯥꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯍꯥꯛꯅ ꯃꯩꯔꯥꯅꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯣꯟꯖꯔꯤꯕꯅꯤ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯊꯕꯛ ꯇꯧꯔꯤꯕ ꯅꯤꯡꯊꯧ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯃꯤꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯦ ꯀꯌా ꯐꯖꯗꯕ ꯋꯥꯐꯝꯅꯤ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯅ प्रजा ꯑꯃꯈꯛꯇꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯏꯅꯤꯡꯊꯧꯕꯨ ꯀꯔꯤ ꯈꯟꯈꯤꯒꯅꯤ ꯏꯅꯤꯡꯊꯧꯕꯨ ꯆꯨꯝꯅ ꯈꯟꯕꯤꯒꯗ꯭ꯔꯥ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯍꯛ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯅꯈꯣꯏꯒꯤ ꯗꯥꯏꯇ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯍꯟꯗꯛꯇꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈ꯭ꯔꯦ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯇꯨꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯔꯒꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯤꯆꯠ ꯑꯗꯨ ꯈꯪꯕꯅ ꯀꯔꯤꯃꯠꯇ ꯇꯧꯔꯨꯕ ꯉꯝꯖꯔꯝꯗꯦ ꯑꯍꯜ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯋꯥꯕꯗꯨ ꯈꯥꯡꯗꯨꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯅꯣꯛꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯒꯨꯟ ꯑꯩꯒꯤ ꯏꯐꯝꯗ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯍꯥꯏꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛꯄꯨ ꯁꯤꯡꯅꯔꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯅꯤꯡꯊꯧꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯛꯂꯒ ꯍꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯤꯡꯊꯧ ꯑꯗꯨꯛꯅ ꯊꯃꯣꯏ ꯄꯤꯛꯄ ꯑꯩꯕꯨ ꯅꯪꯒꯤ ꯆꯤꯟꯖꯥꯛ ꯈꯔ ꯂꯧꯔꯒ ꯆꯥꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯕꯨꯁꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯑꯣꯠꯄ ꯐꯩ ꯑꯩꯕꯨ ꯍꯥꯠꯂꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯅꯪꯕꯨꯗꯤ ꯑꯩꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯝꯂꯣꯏ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯥꯞ ꯑꯃ ꯇꯧꯔꯕꯅꯤ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯟꯁꯅꯨ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯗꯨꯃꯛ ꯍꯣꯡꯗꯕ ꯑꯣꯏꯁꯅꯨ ꯋꯥꯅ ꯂꯦꯟꯈꯤꯕ ꯑꯣꯏꯔꯁꯅꯨ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤ ꯃꯄꯥꯝ ꯂꯝꯗꯝ ꯌꯧꯔꯛꯄꯒ ꯀꯣꯟꯊꯣꯡꯗ ꯆꯪꯂꯛꯄꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯊꯤꯜꯂꯛꯄꯒꯨꯝ ꯑꯅꯥꯕ ꯑꯃ ꯆꯩꯅꯥ ꯄꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯀꯩꯗꯧꯔꯕꯒꯦ
ꯈꯪꯗꯦ ꯏꯁꯥꯁꯦ ꯌꯥꯝ ꯁꯣꯟꯊꯩ ꯄꯨꯛꯁꯨ ꯌꯥꯝꯅ ꯅꯥꯔꯛꯄꯒꯨꯝ ꯇꯧꯏ ꯏꯃꯨꯡꯁꯨ ꯌꯧꯒꯗꯧꯔꯦ ꯊꯨꯅ ꯆꯪꯅꯅꯕ ꯇꯧꯔꯁꯦ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯅꯕ ꯇꯧꯁꯤ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤꯒꯤ ꯑꯍꯜ ꯂꯃꯟ ꯑꯅꯤ ꯑꯗꯨꯁꯨ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯤ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯕꯗ ꯀꯌꯥ ꯆꯨꯝꯂꯝꯗꯦ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯞꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯗꯣꯏ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯛꯂꯦ ꯆꯠꯂꯣ ꯅꯈꯣꯏ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯑꯣꯖꯥ ꯃꯥꯏꯕꯗꯣ ꯀꯧꯔꯨꯆꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯦ ꯐꯔꯔꯣꯏ ꯐꯒꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯊꯨꯅ ꯆꯠꯇꯨꯅ ꯀꯧꯖꯔꯨꯒꯦ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯈꯔ ꯑꯣꯖꯥ ꯃꯥꯏꯕ ꯇꯣꯟꯗꯣꯟꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯇꯣꯟꯗꯣꯟꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯕꯗ ꯑꯣꯖꯥ ꯃꯥꯏꯕ ꯇꯣꯟꯗꯣꯟꯕꯨ ꯂꯩꯇꯕ꯭ꯔꯣ ꯇꯣꯟꯗꯣꯟ ꯊꯣꯔꯛꯇꯨꯅ ꯏꯆꯥꯁꯥ ꯀꯔꯤ ꯇꯧꯔꯦ ꯅꯈꯣꯏꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨꯅꯦ ꯑꯣꯖꯥ ꯃꯍꯥꯔꯥꯅꯤꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯥꯡꯗꯅꯤ ꯌꯥꯔꯒꯗꯤ ꯈꯤꯇ ꯊꯨꯅ ꯂꯦꯡꯅꯅꯕ ꯇꯧꯁꯤ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯕꯝ ꯑꯗꯣ ꯀꯌꯥ ꯑꯐꯕ ꯑꯣꯏꯗ꯭ꯔꯦ ꯐꯅꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨ ꯑꯩ ꯏꯃꯨꯡ ꯐꯥꯎꯕꯗ ꯆꯪꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯥꯏꯕ ꯇꯣꯟꯗꯣꯟ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯂꯨꯔꯒ ꯂꯥꯛꯑꯣ ꯏꯆꯥꯁꯥ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯃꯈꯣꯏ ꯄꯨꯟꯅ ꯃꯦꯝꯃꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯁꯥꯎꯅ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯅꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯃꯤꯅꯦ ꯑꯩꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯅꯦ ꯑꯩ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯁꯥꯞ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯇꯔꯥꯏꯅ ꯈꯟꯒꯅꯨ ꯃꯁꯤꯃꯛ ꯆꯞ ꯆꯥꯅ ꯊꯣꯛꯄ ꯑꯣꯏꯁꯅꯨ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯑꯗꯨꯅꯁꯨ ꯅꯪꯕꯨ ꯑꯁꯤꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯃꯥꯡꯒꯣꯜꯖꯥꯎꯅ ꯍꯦ ꯑꯍꯜ ꯅꯪꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯇꯪ ꯌꯦꯡꯕꯤꯗꯨꯅ ꯍꯤꯡꯍꯟꯕꯤꯔꯒꯦ ꯈꯜꯂꯝꯕꯅꯤ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯁꯤꯕꯒꯤ ꯂꯥꯡꯗ ꯄꯨꯁꯤꯟꯖꯔꯤ ꯐꯔꯦ ꯅꯪꯕꯨ ꯈꯨꯗꯛ ꯑꯁꯤꯃꯛꯇꯗ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦꯗꯅ ꯅꯪꯕꯨ ꯍꯥꯠꯂꯒꯦ ꯑꯩꯕꯨ ꯍꯥꯠꯂꯣ ꯑꯩ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯦ ꯑꯩꯕꯨ ꯍꯥꯠꯂꯣ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎꯗꯨ ꯁꯥꯎꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯀꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯥꯏ ꯑꯅꯤꯗꯨꯗꯤ ꯅꯤꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯁꯤꯗ ꯄꯨꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯨꯆꯣ ꯉꯁꯤꯃꯛ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯗ ꯈꯪꯍꯟꯒꯅꯨ ꯎꯍꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯈꯪꯈꯤꯕ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯈꯨꯗꯛ ꯑꯗꯨꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯟꯅ ꯀꯣꯅꯨꯡꯗ ꯍꯜꯂꯝꯃꯒꯦ ꯅꯈꯣꯏ ꯑꯅꯤ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯒ ꯍꯜꯂꯣ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎꯗꯣ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯅꯥꯏ ꯑꯅꯤꯗꯣ ꯑꯍꯜ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯔꯝꯅ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯊꯃꯣꯏ ꯀꯥꯏꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯒ ꯀꯞꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯍꯦꯛ ꯍꯥꯠꯄ ꯉꯝꯃꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯃꯁꯤꯒꯤ ꯄꯥꯞ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯑꯍꯜ ꯑꯁꯤꯅ ꯇꯧꯈꯤꯕ ꯁꯥꯞ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛ ꯐꯪꯒꯅꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯌꯧꯔꯛꯈꯤꯒꯅꯤ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧ ꯅꯠꯇꯦ ꯐꯠꯇꯕ ꯖꯤꯕꯅꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯊꯣꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯍꯤꯡꯈꯤꯒꯅꯤ ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯂꯥꯏꯔꯕ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯏꯇꯣꯝꯇ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯃꯥꯒ ꯍꯤꯡꯂꯨꯔꯒꯦ ꯇꯣꯝꯕ ꯃꯗꯨꯃꯛ ꯑꯐꯕ ꯋꯥꯈꯜ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯎꯃꯪ ꯑꯗꯨꯗ ꯄꯨꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ ꯁꯣꯝꯗ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯕꯤ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ ꯃꯌꯥꯝ ꯄꯨꯝꯕꯗꯣ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯊꯟꯈ꯭ꯔꯦ ꯄꯥꯎ ꯑꯁꯤ ꯀꯣꯅꯨꯡꯗ ꯊꯥꯗꯣꯏꯅ ꯇꯝꯂꯝꯃꯤ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯊꯟꯇ ꯈꯜꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯃꯤꯠꯁꯨ ꯁꯨꯗ꯭ꯔꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯉꯁꯥꯏ ꯑꯍꯜ ꯑꯗꯨꯅ ꯇꯧꯔꯝꯈꯤꯕ ꯁꯥꯞ ꯑꯗꯨ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯑꯃꯨꯛ ꯇꯨꯖꯨꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨꯗ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯃꯥꯡꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯊꯟꯇ ꯍꯪꯒꯠ ꯍꯟꯗꯥ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯟꯗꯨꯅ ꯆꯠꯂꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯀꯧꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎꯗꯨ ꯆꯞ ꯂꯦꯞꯂꯒ ꯇꯨꯡꯂꯣꯝꯗ ꯇꯥꯅꯤꯡꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ
ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯕꯗ ꯏꯅꯤꯡꯊꯧꯒꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯇꯅꯧꯕꯤꯒꯤ ꯏꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃꯅ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯈꯔꯅꯤꯇꯪꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯊꯝꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯅ ꯃꯁꯥꯗꯣ ꯈꯔ ꯀꯜꯂꯛꯄꯒ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯕ ꯉꯝꯂꯛꯄꯒ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯟꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯏꯗꯣ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯅꯅꯕ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧꯕꯨ ꯀꯔꯤ ꯈꯟꯕꯤꯕꯒꯦ? ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯦ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯌꯥꯅꯤ ꯌꯥꯅꯤ ꯂꯩꯖꯁꯅꯨ, ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ, ꯂꯩꯖꯁꯅꯨ꯫ ꯐꯗꯤ ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯌꯧꯔꯣ ꯌꯧꯔꯣ꯫ ꯉꯥꯏꯈꯣ, ꯅꯪꯁꯨ ꯏꯃꯥ ꯏꯕꯦꯝꯃ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯥꯖꯕ ꯃꯤꯑꯣꯏꯗꯤ ꯑꯩꯍꯥꯛ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯒꯦ, ꯑꯗꯨꯒ ꯏꯇꯥꯔꯣꯏ ꯈꯔ ꯑꯃꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯅꯅꯕ ꯊꯥꯖꯔꯛꯂꯒꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯊꯥꯗꯣꯏ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯏꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯑꯁꯤꯕꯣ? ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯂꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯃꯇ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯣꯟꯊꯣꯛꯄ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯀꯔꯤꯃꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯅꯨꯃꯤꯠꯇꯤ ꯈꯔꯅꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯃꯍꯧꯁꯥꯒꯨꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯊꯨꯅꯃꯛ ꯋꯥꯈꯜꯗ ꯑꯀꯤꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯕꯤꯅ ꯅꯤꯡꯊꯥ ꯑꯗꯨꯅ ꯌꯣꯝꯗꯨꯅ ꯄꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯉꯥꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯈꯤꯔꯝꯃꯤ, ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯃꯗꯨꯃꯛꯇꯤ ꯊꯣꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗꯤ ꯃꯃꯥꯒꯨꯝꯅ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯐꯖꯩ꯫ ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯅꯦ ꯂꯥꯏꯔꯦꯝꯕꯤ꯫ ꯏꯄꯥꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤꯕꯨ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯕꯜ ꯑꯃꯒꯤ ꯅꯤꯡꯊꯤꯖꯕ ꯃꯇꯧꯒꯨꯝꯅ ꯊꯥꯖ ꯍꯥꯏꯅ ꯊꯣꯜꯂꯕꯅꯤ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯃꯆꯥꯅꯨꯄꯤꯕꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯊꯣꯏꯅꯨꯕꯤꯁꯨ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯔꯨꯗꯅ ꯃꯄꯨꯔꯣꯏꯕꯅ ꯉꯁꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯑꯃ ꯎꯕꯗ ꯃꯥꯁꯨ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯈꯔꯗꯤ ꯂꯥꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯆꯍꯤ 9 ꯆꯞ ꯆꯥꯅ ꯐꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯛꯂꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯀꯥꯏꯅꯊꯪꯗ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯃꯈꯣꯏꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎꯅ ꯎꯔꯦ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯀꯅꯥꯗꯅꯣ? ꯄꯥꯕꯨꯡ, ꯀꯅꯥꯒꯁꯨ ꯁꯥꯟꯅꯗꯦ, ꯑꯩ ꯏꯇꯣꯝꯇ ꯁꯥꯟꯅꯖꯕꯅꯦ꯫ ꯄꯥꯕꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯍꯥꯏꯌꯨ, ꯀꯅꯥꯒ ꯁꯥꯟꯅꯔꯤꯕꯅꯣ? ꯄꯥꯕꯨꯡ, ꯎꯖꯥꯎꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ, ꯃꯥꯒ ꯁꯥꯟꯅꯕꯅꯤ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯊꯥꯖꯕ ꯋꯥꯠꯄꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯌꯦꯡ ꯌꯦꯡꯈꯠꯂꯝꯃꯤ꯫ ꯀꯔꯤꯃꯇ ꯈꯨꯗꯝ ꯐꯪꯂꯝꯗꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯅꯈꯣꯏ ꯎꯖꯥꯎ ꯑꯁꯦ ꯈꯨꯗꯛ ꯑꯁꯤꯃꯛꯇꯗ ꯀꯛꯊꯠꯂꯨ, ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯤꯡꯖꯪ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯎꯖꯥꯎ ꯑꯗꯨ ꯀꯛꯊꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯖ ꯀꯞꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯎꯁꯦ ꯀꯛꯄꯤꯒꯅꯨ, ꯃꯍꯥꯛ ꯑꯩꯒꯤ ꯃꯔꯨꯞꯅꯦ꯫ ꯃꯆꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯒ ꯀꯞꯆꯔꯕꯁꯨ ꯇꯥꯕꯤꯗ꯭ꯔꯕ ꯑꯗꯨꯗ ꯊꯥꯖ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯄꯥꯕꯨꯡ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯗ꯭ꯔꯕꯗꯤ ꯄꯥꯕꯨꯡꯁꯨ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗ ꯍꯥꯠꯀꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯆꯍꯤ 9ꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯔꯝꯅ ꯃꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤꯕꯨ ꯍꯥꯏꯕ ꯉꯝꯒꯗꯧꯔꯤꯕ? ꯑꯗꯨꯁꯨ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄ ꯃꯄꯥꯃꯛꯇꯗ꯫ ꯃꯈꯥ ꯇꯥꯅ ꯊꯥꯖꯅ, ꯄꯥꯕꯨꯡ, ꯎꯁꯦ ꯑꯃꯨꯛꯇ ꯀꯛꯄꯤꯒꯅꯨ ꯍꯥꯏꯅ ꯊꯤꯡꯉꯣꯕ, ꯅꯠꯇ꯭ꯔꯗꯤꯅꯦ ꯁꯣꯏꯗꯅ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛꯁꯦ ꯍꯣꯡꯉꯔꯣꯏ, ꯄꯥꯕꯨꯡꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤꯌꯦ꯫ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯊꯣꯏꯅꯨꯕꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯅꯤꯡꯊꯧ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯐꯨꯔꯤꯕꯅꯣ? ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯔꯝꯕꯒꯦ? ꯃꯥꯅ ꯀꯔꯤ ꯇꯧꯔꯝꯕꯒꯤ ꯐꯨꯔꯤꯕꯅꯣ? ꯃꯥꯡꯒꯣꯜꯖꯥꯎ ꯁꯥꯎꯅ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ, ꯈꯔ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯏꯅꯨꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫
ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ ꯑꯣꯜꯂꯛꯄ ꯁꯛꯂꯣꯟ ꯀꯌꯥꯁꯤꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡꯖꯤꯜꯂꯨꯕ ꯂꯧꯔꯨꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯂꯕ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯆꯥ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯄ ꯉꯝꯒꯅꯤ? ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯟꯅꯤ, ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ꯫ ꯅꯤꯡꯊꯧ ꯃꯥꯡꯒꯣꯜꯖꯥꯎ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯊꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯔꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯕꯤ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯃꯥꯌꯣꯛꯅꯕ ꯉꯝꯂꯔꯣꯏ, ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯁꯨ ꯃꯊꯟꯇ ꯊꯤꯟꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯦꯡꯍꯩꯗ꯭ꯔꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯗꯤ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯧ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯣꯝꯕ ꯑꯃꯗꯤ ꯊꯣꯝꯕ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ, ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯁꯥꯗ ꯃꯊꯟꯇ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯆꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯃꯣꯜꯂꯛꯀꯅꯤ ꯍꯥꯏꯕ? ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯩꯕꯨ ꯋꯥꯔꯧꯅ ꯀꯤꯕꯅ ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯕꯅ ꯐꯔꯗ꯭ꯔꯥ? ꯍꯤꯡꯂꯨꯕꯒꯤꯅ ꯀꯔꯤ ꯀꯥꯟꯅꯕ? ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯒꯕ? ꯑꯗꯨꯕꯨ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯑꯣꯜꯂꯕꯁꯨ ꯑꯩ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕꯁꯤꯃꯗꯤ ꯁꯨꯛꯇꯧ ꯇꯧꯔꯣꯏ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯅꯥꯗꯁꯨ ꯌꯦꯠꯇꯅ ꯑꯗꯨꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯁꯨ ꯊꯥꯖ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯃꯇꯝꯗ ꯑꯣꯜꯂꯛꯂꯤꯕ ꯁꯛꯇꯝ ꯑꯃꯗꯤ ꯁꯑꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ, ꯑꯃꯗꯤ ꯑꯀꯤꯕꯅ ꯌꯣꯝꯈꯤꯕꯅ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯄ ꯉꯝꯗꯅꯕ ꯑꯀꯟꯕ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯥꯖ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯄꯒꯤ ꯊꯧꯅꯥ ꯂꯩꯔꯝꯗꯦ꯫ ꯊꯥꯖ ꯃꯇꯝ ꯄꯨꯝꯕꯗ ꯑꯇꯤꯌꯥꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯗꯨꯕు ꯌꯦꯡꯂꯒ ꯕꯣꯔ ꯑꯃꯈꯛ ꯑꯗꯨꯃꯛ ꯅꯤꯖꯔꯝꯃꯤ꯫ ꯑꯩꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨꯕ꯫ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯅꯨꯡꯁꯤꯕꯤꯒꯗꯕ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯍꯥꯛ ꯑꯗꯣ ꯑꯃꯨꯛꯇꯗꯤ ꯄꯤꯅꯕꯤꯌꯨ꯫ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯊꯥꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯗꯨ ꯅꯤꯖꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯍꯤꯗꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ, ꯀꯅꯥꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯂꯩꯄꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯈꯛ ꯃꯐꯝ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨ ꯑꯣꯏꯕꯅ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯅꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯀꯣꯅꯨꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯅ, ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯟꯅ ꯁꯤꯊꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯩꯕꯁꯨ ꯎꯗꯦ꯫ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯆꯪꯈꯤꯕ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯀꯅꯥꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨꯁꯨ ꯃꯊꯟꯇ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ, ꯑꯃꯗꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯁꯨꯝꯍꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ꯫ ꯊꯥꯖ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ, ꯐꯪꯂꯤ, ꯉꯁꯤꯗꯤ ꯐꯪꯂꯤ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯃꯍꯥꯛ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯦ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯁꯛ ꯑꯗꯣ ꯅꯍꯥꯛꯅ ꯑꯣꯏꯔꯤ꯫ ꯅꯪꯕꯨ ꯑꯃꯨꯛ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ ꯁꯛꯍꯦꯟꯕ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯁꯛꯍꯦꯜꯂꯕꯤ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯄꯨ ꯐꯤꯕꯝ ꯑꯁꯤꯗ, ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯄꯨ ꯇꯁꯦꯡꯕꯃꯛꯀꯤ ꯍꯤꯡꯆꯥꯕꯤ ꯑꯃꯔꯥ? ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤ ꯑꯃꯒꯨꯝꯅ ꯈꯟꯕ ꯉꯝꯗꯦ꯫ ꯅꯪꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯈꯜꯂꯤ꯫ ꯊꯥꯖ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯊꯥꯖꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ
ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯜꯂꯕꯅꯤ꯫ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪꯒꯨꯝꯅ ꯑꯈꯥꯡ ꯀꯟꯕꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯍꯥꯛ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯉꯁꯤꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯅꯨꯃꯤꯠꯅꯣ! ꯄꯨꯟꯁꯤ ꯑꯁꯤꯗ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯃꯪꯐꯥꯎꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯩꯍꯥꯛꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯍꯤꯡꯂꯒꯅꯤ꯫ ꯃꯁꯤꯃꯇꯪ ꯅꯪꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯅꯪꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯣꯛꯍꯟꯒꯅꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯁꯦꯝꯒꯅꯤ꯫ ꯊꯥꯖ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯇꯥꯁꯤꯜꯂꯛꯂꯕꯗ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯑꯆꯤꯛꯄ ꯑꯇꯤꯌꯥꯗ ꯅꯥꯏꯇꯣꯝ ꯊꯣꯛꯂꯤꯕ ꯊꯥꯕꯜ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯊꯥꯖ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯣꯟꯊꯣꯛꯇꯕ ꯊꯥꯕꯜ, ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ, ꯅꯤꯖꯔꯛꯄ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯔꯤ꯫ ꯑꯩꯒꯤ ꯇꯦꯡꯊꯥ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯇꯥꯕꯤꯔꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯃꯍꯥꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯍꯥꯛꯁꯦ ꯃꯥꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨꯀꯣ꯫ ꯊꯣꯏꯍꯦꯟꯕꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯉꯛꯄ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯅꯤ, ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜꯅꯤ, ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯍꯥꯏꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯍꯧꯕ ꯍꯥꯏꯕꯁꯤꯅ ꯃꯔꯨꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯊꯥꯖ, ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫